ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯏꯊꯧ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯕ ꯃꯌꯥꯝꯅ ꯆꯤꯡꯖꯥꯎ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯆꯤꯡꯒꯤ ꯃꯔꯛ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯁꯤꯗꯩꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯖꯒꯥꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯃꯗꯤ ꯃꯩꯇꯩ ꯇꯥꯏꯅꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯤꯄꯥꯏꯕ ꯑꯃ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯐꯥꯎꯅꯕꯁꯤꯡ ꯑꯗꯨ ꯃꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯂꯤꯗꯔ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯂꯤꯂꯣꯡ ꯁꯥꯏꯠꯇ ꯃꯣꯏꯖꯤꯡ ꯁꯥꯏꯠꯇ ꯑꯃꯗꯤ ꯖꯒꯥ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯕꯒꯤ ꯄꯥꯎꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯋꯥꯏꯊꯧꯒꯤ ꯆꯞ ꯆꯥꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯋꯥꯏꯊꯧꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯄꯥꯈꯠꯄꯗꯒꯤ ꯃꯌꯥꯝꯁꯤ ꯌꯨꯝꯗ ꯇꯨꯝꯕ ꯉꯝꯅꯗꯗꯅ ꯁꯣꯔꯣꯛꯇ ꯂꯦꯞꯇꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯝꯕ ꯋꯥꯈꯜꯁꯤꯡꯗꯨ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜ ꯐꯥꯎꯅꯕ ꯌꯥꯗꯦ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯃꯥꯡꯅꯕ ꯌꯥꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯟꯗꯦꯝ ꯇꯧꯃꯤꯟꯅꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯉꯁꯥꯏꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯖꯔꯀꯥꯟꯗ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯌꯥꯁꯤꯡꯗ ꯄꯥꯈꯠꯄꯗꯒꯤ ꯀꯩꯗꯧꯕꯗꯒꯤ ꯀꯔꯤ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯅꯨꯡꯅꯥꯡꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄꯨꯛꯅꯤꯡ ꯐꯥꯊꯃꯤꯟꯅꯔꯀꯥꯟꯗ ꯍꯧꯖꯤꯛ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯃꯔꯥ ꯇꯞꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯩꯖꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯔꯨꯑꯣꯏꯅ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯔꯨꯃꯔꯒꯨꯝꯕ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯅꯔꯀꯥꯟꯗ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯌꯥꯕ ꯅꯨꯡꯁꯤꯅꯗꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯋꯥꯏꯊꯧꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯅꯅ ꯍꯥꯎ ꯀꯤꯌꯥꯝꯒꯤ ꯑꯄꯨꯟꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯍꯥꯛꯅ ꯋꯥꯐꯝ ꯑꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯊꯝꯖꯔꯤ